India ki Pandam de Northeast region leiriba state sing ase South amasung Southeast Asia ki leibak singa shamnahanduna act as policy da Maru Oiba Thoudang Louhanbaduni haina News 18 na report touri. Iramasi matang da News 18 na fonglakpa report amana hai India, Myanmar, Thailand trilateral highway ase India ki oina nongchupta Atlantic Ocean amasung nongpoktana Pacific Ocean ga samnabagi achouba manglan amane project ase kumja Englishingani Subna Anidagi Paikhatpa Hauduna Kumja Englishingani Taranithoi Fawada kilometer listing ama chahum humfu sangba Transnational Land Corridor Sem Bangam K Kumja Englishingani Tara Mangada project ase mapung fana Louhanbaduni Pandam Thamkrabaso Kumja Englishingani Kun Fawbagi Manungda Louhanbaduni Aroiba Matam Thake Adumapung ase Fawba project ase Louhanbaduni Ngamdana leire project ase Louhanbaduni Ngamdabagi Maru Oiba Madam Khara hairagade COVID-19 pandemic laikiba amade kumja Englishingani kunitoida Myanmar da military corp toshinkiba asini hairi India Myanmar Thailand gi highway se Manipur gi more border town amasung Thailand gi Mesot hairiba mafam asiga samnagadoribane masina India gi northeast region ase Myanmar fauraga Thailand ga samnaduna lalol ite Ana Laying Education amade tourism gi lamda chauna kudong chaba ama piba ngamnagane highway ase Cambodia Laos amade Vietnam phawba yongnaba India gi maikaidagi hodokpasu laikhrabane hojiki oinade project ase Thailand gi konung Bangkok tagi hauraga Sukhothai Mesot Myanmar gi Yangon Mandalay Kalewa amade Tamu fauraga India yorakadabane highway asina India gi More town Kohima Guwahati Sri Rampur, Siliguri, amati Kolkata, Yaukigane. Highway asigi Kwaidigi Sang Basarukna, India ni Aduga, Kwaidigi Tenbana, Thailand Oiri. Karigumba, Thailand, Myanmar, Amasung, India ase, Samnabangam Labade, Cambodia, Laos, Myanmar, Amde, Vietnam Yauna, Malaysia, Singapore, Amade, East Asia gi Atopa Leibak Singa, Samnabada India gi Oinade Aruba Thabak Natre. Project asina pigadoriba Maru Oiba Sing adu miyamna khanglabade security gi thabak thoram sing paikhatpada khumang chawshinba ngamgane loinana highway asida pamdaba thodok sing thokpadagi ngakthokpa ngamgane masina sermitlon gi fibam henna phagat hanbaga loinana community sing gi chawkhat thorangda achoba mating oigani haina News 18 gi report asina maghatari